MP moina select tawrabani na tawning ba thawak development program mayam de lei pirangani adu leiru myam du marukta ihan han boina preference oina ko si hana hoge kana khanjaba ki leiragadi si seng haragadi ai sagi sahi kun mari manga se sahi kun manga sing tam punamak se selakpa matamda aina tawning ba mayam ama uraga ai lai adu tawbadi ngamde de ai power leite paisa nungsai pibam konungi phatte mayam loi khangaba ngakten adu ngakta tawbadi yadam hoji khoi gi leiba ki oina mangda tarada issue sing samna habdo delimitation ki tawiko delimitation se koina pura oppose tawbudi na tab karam hai tawraga khoi gi kwai dagi phaba mawangda sing tamgi kaimta phibam soktaba kaidaba adi kanglup amaga khoi gi kare hani khanaba saina ba nungai taba thoktana ma khoi gi yamna afaba solution amako madu puthoga yam phajana khoi gi pangthokpa gamnabdo adu su ai khalli ai gi di yam sing ha be ani khoi gi leiba ki ba so ba issue sing khoi mangna ta bi issue sing ai kaimta na thai ro aduna hoji mak ai si tawni haibada ai kitang ai ngonda kitang ngalli adu ai tawloke sei kun manga se ai honare leiba ki damakta ne chele chonge adu chele ba chongi myam se matam dang manga toi isa war ga toi adu leiba ki ne masak thok thabak amta tawbu ngamde madu gi nungai ta duna ne maram morga ne aina handam rajya sabha gi ticket se ngonda pirako matam da aina accept tawrise ing thona pangthok ki khanba sing si chari ba university dam hung phana mangtok pangangoni na khanbra adu akata na sigi journey si dum chathagi habagi asa leibra kari habini sahi taru ase yam su tenba adu ga yamna khoi gi thabak tawge ha ga yam sangma matam ni ko tawroi khalaga di yam tele sahi taru ase hogi ba khangor ai se yamna ahambada khoi gi nungairame habadi hare si orga de leiba ki khara ngamani kan adu ga hojik si aingonda ki bam lai kiri si kai hama tam ai gi handaki aingonda phangi ba khudong chabase masi khoi gi lai na haigadra ibdo pa khangula haibtan aingonda chan sangwak pi nang thabak tawning adu tawro haibagi adu sigi chan sidane adu ma changi ngam su yauri ba man haisi concept ni ko man haisi nang sigi tanja sidan nang khoi gi leiba ki tawge ga de thamoi seng na phajana to adu ega di mana adu dei henba sidagi henba su pirak pasu yari ko kari pirak ka dono dre khang adu ai tawdraga di ai magi so wa punishment mai so idna phangane adu lagi punishment sidi khoi nan thok pa yaro mi gi de dum nan thok nan thin tawba yagani masi ma ingonda yam singna bani sahi taruk sida ngamgodra ngamoidra haibase aduni aingonda challenging orise ko khoi gi saidagi MP sing se Delhi chakhraga parliament da phamdana uidna lai kai yam haina bani ko singboin hunjabadi nate ko mayam ngangna baduni ko madu makti ai tawa SN MP of Rajya Sabha ko ai ngamba level ai leiba ki damakta ai iting thokna ko ai honage na khali adu matam chupada ai gi mangda leidoi se sagi Manipur haibase ai gi mangda ai gi interest oina laigani Manipur sokadaba adi Manipugi phattaba oigadaba mayam ama ai gi mangda lekan aina adaiduda MP ne kai na ko madi khudong chaba phange kan ai sum yamdana leigadabdi nate aduga ai phajana matam da ai react torokani adaiduda miyam gi kanu su yengbi ko miyam tawei torokte habato ai ngonda pressure mayam ama laeba ko adu mayam si loina maksena na thairamaga chatpasi kana gumana di miyam gi kholau ta de ha adu tawte mayam ama ngonda hai ko ta dabal te loi tai ai thabak noina ai utkena khalle ado aina khangjaning bamna akhoi gi even khar kopsin na khar pikna yengma batamda even sana kunung sita su problem ama wat pa ke am thingnei habagi thingnei even ultrasound ni matang da boiro akhoi gi sana kunung matang da di kari karam development pai khatning ba leibagi kitang thambe ya gadi han hajadab su kai no da sum sala kunung khak tai ngonda aina focus tawga ai masi khongthang ji lobra na min khan gi ne ba ko adubu sana kunung haibase mayamna sigi akhona hojju leiba phami ba sigi building se kaktang ubi gano masi asoba institution amani masi gi institution se sangi basi ekhoi gi nat ki ba lining gi laison gi mari leina ba loisang mayam ama hoji sana ko nung na ekhoi gi hinghalle ba ko hinghalle haiba wani masi gi wari ama manung da leigani ko yengbio 1949 da ekhoi si India da Manipur merger agreement an tawraga ekhoi si agreement di matung ina ekhoi si India gi state pudi oide matam do India gi part am oighe ko 1949 da ekhoi si India gi part ama oiba matam si da kedoge da ekhoi gi Manipur gi Maharashtra haiba tare ningthau sida khoi Manipur ningthau da leijaramba magi shakti leiba ngakpagi magi absolute oiba power se masi numitu dagi 1949 gi khoi gi agreement sign tawon misdai di India ga megi makuta satkhre khoi ningthau si leiba ngakpagi magi shakti leitre 1949 dagi adagi madugi shakti se leitraga su kedoge da agreement sida ekhoi gi customary gi oiba head of the custom haiba tare ko customary head oibagi adugumba ekhoi gi right haigadra natraga mai power amadi agreements da ekhoi da pire
ꯑꯗꯨ ꯃꯗꯨꯒꯤ ꯄꯋꯥꯔꯁꯤ ꯑꯩꯈꯣꯏꯅ 1949ꯗꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒ ꯂꯥꯛꯏ ꯑꯩꯒꯤ ꯏꯄꯨꯅ ꯇꯧꯔꯝꯃꯦ ꯑꯗꯒꯤ ꯑꯩꯒꯤ ꯏꯄꯥꯅ ꯇꯧꯔꯝꯃꯦ ꯑꯗꯣ ꯃꯁꯤꯒꯤ ꯄꯋꯥꯔꯁꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯍꯥꯏꯁꯤ ꯄꯩꯁꯥꯗꯤ ꯃꯌꯥꯝ ꯑꯃ ꯆꯪꯉꯦ ꯃꯔꯝꯗꯤ ꯂꯣꯏꯁꯪ ꯃꯌꯥꯝ ꯑꯃꯅꯤ ꯃꯤ ꯃꯌꯥꯝ ꯑꯃꯅꯤ ꯃꯁꯤ ꯍꯤꯡꯍꯟꯗꯣꯏꯅꯤ ꯊꯕꯛ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯋꯥꯏꯗꯨꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯀꯁꯇꯃꯔꯤ ꯄꯋꯥꯔ ꯍꯥꯏꯒꯗ꯭ꯔꯥ ꯍꯦꯠ ꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧꯗ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯄ꯭ꯔꯤꯚꯤ ꯄꯔꯁꯟꯅꯀꯣ ꯆꯍꯤꯗ ꯂꯨꯄꯥ $1,00,000 ꯄꯤꯔꯝꯃꯦꯕꯀꯣ ꯃꯇꯝꯗꯨꯒꯤ $1,00,000ꯁꯦ ꯌꯥꯝ ꯌꯥꯝꯕ ꯄꯩꯁꯥꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯒꯤ ꯚꯦꯂꯨꯗꯒꯤꯗꯤ ꯌꯥꯝ ꯄꯤꯛꯑꯒꯁꯨ ꯃꯇꯝꯗ ꯌꯥꯝ ꯋꯥꯡꯕꯅꯤ ꯑꯗꯨꯅ 1941ꯗꯒꯤꯅ ꯃꯁꯤꯒꯤ ꯄꯩꯁꯥꯁꯦ 1971 ꯐꯥꯎ ꯐꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖꯅ ꯃꯇꯝꯗꯨꯒꯤ ꯃꯍꯥꯔꯥꯖꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯚꯤ ꯄꯔꯁꯦ $1,00,000ꯁꯦ ꯐꯪꯉꯤꯉꯩꯗꯗꯤ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯃꯥꯒꯤ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯄꯋꯥꯔꯁꯦ ꯆꯠꯈ꯭ꯔꯒꯁꯨ ꯃꯥꯒꯤ ꯀꯁꯇꯝꯒꯤ ꯑꯣꯏꯕ ꯃꯥꯅ ꯇꯧꯅꯤꯡꯉꯤꯕ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯨꯅꯤ ꯁ꯭ꯇꯤꯜ ꯇꯧꯔꯤꯁꯦ ꯃꯁꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯅ ꯌꯥꯝ ꯂꯥꯏꯅ ꯇꯧꯕ ꯉꯝꯃꯤ ꯀꯣꯅꯨꯡꯁꯨ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯃꯤ ꯀꯣꯅꯨꯡ ꯁꯦꯝꯕ ꯉꯝꯃꯤ ꯑꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯥꯒꯤ ꯏꯖꯠ ꯉꯥꯛꯅ ꯍꯤꯡꯕ ꯉꯝꯃꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯕ ꯉꯝꯃꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯂꯣꯏꯁꯪ ꯃꯌꯥꯝꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯏꯕꯤ ꯂꯣꯏꯁꯪ ꯃꯥꯏꯕ ꯂꯣꯏꯁꯪ ꯀꯣ ꯄꯦꯅꯥ ꯂꯣꯏꯁꯪ ꯇꯥꯟꯖꯩ ꯁꯪ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯎꯇ꯭ꯔꯥ ꯁꯪꯂꯦꯟ ꯋꯥꯎ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯐꯖꯅ ꯃꯁꯤ ꯔꯟ ꯇꯧꯕꯗ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯑꯝꯃꯦꯕ ꯑꯗꯨꯕꯨ 1971ꯗꯗꯤ ꯗꯛ ꯂꯥꯎꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯤ ꯄꯔꯁꯦ ꯑꯩꯈꯣꯏ ꯑꯦꯕꯣꯂꯤꯁ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯅ ꯄꯥꯔꯒ ꯌꯦꯡꯕꯤꯔꯣ 1971ꯗꯩꯅ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗ ꯍꯤꯡꯉꯛꯏꯁꯦ ꯄꯋꯥꯔꯁꯨ ꯌꯥꯎꯖꯗꯕ ꯄꯩꯁꯥꯁꯨ ꯂꯩꯖꯗꯕ ꯄꯋꯥꯔ ꯌꯥꯎꯗ꯭ꯔꯦ ꯄꯩꯁా ꯂꯩꯇ꯭रे ꯉꯝꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯐꯝꯃꯒ ꯂꯩꯕꯁꯨ ꯌꯥꯗꯕ ꯆꯍꯤ 50ꯃꯨꯛꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯀꯣꯅꯨꯡꯁꯦ ꯔꯟ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯅꯩꯅꯍꯟꯅꯤꯡꯉꯦꯕꯀꯣ ꯁꯅꯥ ꯀꯣꯅꯨꯡꯅ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯜꯂꯟ ꯑꯃ ꯂꯩꯀꯣ ꯂꯩꯕꯥꯛꯀꯤ ꯃꯁꯤꯜꯁꯦ 60ꯃꯨꯛꯅꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯏꯁꯦ ꯁꯖꯤꯕꯨꯛ ꯊꯥꯁꯤꯗ ꯍꯧꯔꯅꯤ ꯍꯌꯦꯡ ꯂꯝꯇꯥ ꯊꯥꯐꯥꯎꯁꯦ ꯊꯥ 12ꯁꯤ ꯁꯤꯗ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ 60ꯒꯨꯝꯕꯅꯦꯕ ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯆꯥꯎꯕ ꯃꯌꯥꯝꯅ ꯈꯪꯕ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯨꯝꯕ ꯑꯗꯩ ꯀ꯭ꯋꯥꯛ ꯇꯥꯟꯕꯒꯨꯝꯕ ꯑꯗꯒꯤ ꯆꯩꯔꯥꯎꯕ ꯆꯩꯊꯥꯕ ꯀꯣ ꯁꯤꯅ ꯈꯔ ꯆꯥꯎꯕ ꯀꯩꯅꯣꯅꯤ ꯁꯤ ꯅꯠꯇꯕ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯆꯥ ꯂꯦꯞꯄ ꯌꯥꯗꯕ ꯃꯁꯤ ꯑꯩꯅ ꯇꯧꯅꯤꯡꯅ ꯇꯧꯕꯁꯨ ꯅꯠꯇꯕ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔ ꯂꯥꯛꯄ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯏ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯂꯣꯏꯁꯪꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯂꯩꯇꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯥꯏ ꯃꯌꯥꯝ ꯍꯔꯥꯎꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅꯃꯛꯁꯤ ꯑꯗꯨꯝ ꯁꯥꯒꯣꯟꯅꯔ ꯆꯠꯄꯅꯤꯅ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯔꯨꯇꯤꯟ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯁꯦꯗꯨꯜ ꯑꯣꯏꯅ ꯁꯤ ꯁꯨꯅ ꯅꯠꯇꯕ ꯁꯤ ꯅꯣꯡ ꯇꯥꯗ꯭ꯔꯦꯀꯣ ꯂꯩꯕꯥꯛꯁꯤꯗ ꯁꯤ ꯍꯥꯀꯨꯝꯁꯨ ꯇꯧꯏ ꯑꯗ ꯃꯃꯥꯡ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯣꯡ ꯇꯥꯗ꯭ꯔꯦ ꯀꯣꯅꯨꯡꯗ ꯃꯤ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯀꯅꯦꯕ ꯅꯠꯇ꯭ꯔꯒ ꯀꯩꯀꯩꯗ ꯄꯦꯄꯔꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯍꯥꯏꯔꯛꯀꯅꯤ ꯑꯁ ꯅꯣꯡ ꯇꯥꯗ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯁꯅꯥ ꯀꯣꯅꯨꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯋꯥꯕꯨ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯈꯪꯉꯤ ꯅꯣꯡ ꯇꯥꯗꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯂꯥꯛꯄꯅꯤ ꯑꯗꯩ ꯎ ꯋꯥ ꯌꯥꯟꯊꯠꯄꯗꯒꯤ ꯊꯣꯛꯂꯛꯏꯅꯤ ꯂꯣꯏ ꯈꯪꯉꯤꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯊꯥꯖꯕꯗꯨꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕꯅꯤꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯩꯈꯣꯏ ꯅꯣꯡ ꯇꯥꯗꯕꯗꯣ ꯀꯔꯤ ꯂꯩ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯤ ꯅꯣꯡ ꯇꯥꯒꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯑꯗꯨꯝ ꯄꯥꯡꯉꯤ ꯁꯤꯅ ꯆꯍꯤ ꯃꯇꯥꯡꯒꯤꯅꯤꯀꯣ ꯍꯟꯗꯛꯃꯛꯁꯨ COVID-19ꯒꯤꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯧꯖꯤꯛꯄꯨ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯗ ꯂꯥꯏ ꯈꯣꯏꯔꯝꯃꯒ COVID-19 ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯒꯗ꯭ꯔꯥ ꯑꯗꯒꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯅꯣꯡ ꯇꯥꯗ꯭ꯔꯒ ꯀꯣꯅꯨꯡꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯅꯣꯡ ꯇꯥꯍꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤꯑꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯗꯨ ꯈꯟꯗꯅ ꯑꯁ ꯇꯧꯔꯣꯏꯁꯤ ꯍꯥꯏꯔꯦ ꯑꯁ ꯀꯣꯅꯨꯡ ꯂꯩꯅ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯇ ꯇꯧꯗꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯑꯃꯒꯤꯁꯨ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯣꯅꯨꯡꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯏꯅꯦ ꯀꯣꯅꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯉꯁꯥꯏ ꯀꯣꯅꯨꯡ ꯍꯥꯏꯁꯦ ꯍꯥꯏꯖꯒꯦꯀꯣ ꯕꯤꯜꯗꯤꯡꯁꯦ ꯈꯛꯇꯪ ꯎꯕꯤꯒꯅꯣꯕ ꯃꯥꯒꯤ ꯃꯁꯥ ꯃꯔꯦꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯥꯏ ꯍꯔꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤꯁꯤꯗꯒꯤ ꯃꯥꯏꯕ ꯄꯨꯝꯅꯃꯛ ꯆꯠꯂꯤꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯑꯃꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯑꯗꯒꯤ ꯁꯤꯁꯨ ꯑꯃꯨꯛ ꯂꯣꯏ ꯇꯣꯛꯈ꯭ꯔꯁꯤ ꯑꯗꯒꯤ ꯑꯩꯁꯤ ꯃꯤꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯑꯩꯉꯣꯟꯗ ꯂꯩ ꯑꯩ ꯈꯪꯉꯤ ꯆꯠꯂꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯀꯣ ꯆꯠꯂꯤ ꯆꯤꯡꯗ ꯃꯥꯟꯗ ꯑꯃꯗ ꯅꯣꯡꯇ ꯂꯦꯞꯇꯦ ꯐꯪꯁꯟ ꯅꯨꯡꯁꯟ ꯁꯣꯁꯤꯌꯦꯜ ꯐꯪꯁꯟ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯑꯗꯨꯗ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯀꯔꯃꯒꯤꯀꯣ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯃꯒꯤ ꯆꯠꯂꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯤꯇꯪꯁꯤꯁꯨ ꯈꯟꯕꯤꯌꯣ ꯃꯌꯥꯝ ꯀꯗꯥꯏꯗꯒꯤꯅꯣ ꯆꯠꯂꯤꯁꯦ ꯀꯣ ꯑꯩꯉꯣꯟꯗ ꯇꯣꯂꯣꯞ ꯑꯃ ꯐꯪꯕꯁꯨ ꯅꯠꯇꯦ ꯒꯚꯔꯟꯃꯦꯟꯠꯗꯒꯤ ꯁꯤꯃ ꯍꯥꯏꯗꯅ ꯕꯖꯦꯠꯇ ꯀꯩꯅꯣꯝ ꯍꯥꯞꯄꯒ ꯆꯠꯄꯁꯨ ꯅꯠꯇꯦ ꯃꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯧꯅ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯁꯨ ꯅꯠꯇꯦ ꯑꯗꯨ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯣꯠꯅꯔꯛꯏꯁꯦ ꯑꯩꯕꯨ ꯌꯥꯝ ꯅꯛꯁꯟꯅ ꯇꯤꯟꯅꯕ ꯀꯩꯅꯣꯗꯤ ꯈꯪꯉꯤ ꯃꯄꯥꯟꯗꯒꯤ ꯌꯦꯡꯉꯒ ꯀꯣꯅꯨꯡꯒ ꯍꯥꯏꯔ ꯊꯥꯏꯅꯒꯤ ꯋꯥꯔꯤꯗ ꯌꯥꯎꯕ ꯀꯣꯅꯨꯡꯗꯧꯅ ꯎꯔꯒꯗꯤꯅꯦ ꯑꯣꯟꯅ ꯇꯩꯅ ꯉꯥꯛꯀꯅꯤ ꯑꯗꯣ ꯃꯅꯨꯡꯗ ꯆꯪꯉꯛꯑꯕ ꯃꯤꯈꯩꯅꯗꯤ ꯈꯪꯅꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧꯅ ꯁꯨꯃꯥꯏꯅ ꯇꯧ ꯁꯤꯅꯤ ꯍꯥꯏꯁꯦ ꯍꯟꯗꯛꯀꯤ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯃꯣꯏꯅꯗꯤ ꯌꯥꯝ ꯂꯥꯟꯅ ꯍꯥꯏ ꯃꯥ ꯄꯩꯁా ꯄꯥꯝ ꯇꯧꯔꯤꯅꯤ ꯅꯨꯡꯉꯥꯏꯅꯤꯡ ꯇꯧꯔꯤꯅꯤ ꯑꯗꯒꯤ ꯃꯥꯁꯤ ꯄꯋꯥꯔ ꯄꯥꯡꯉ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯕ ꯉꯁꯥꯏꯒꯤ ꯆꯍꯤ 14-15ꯁꯤ ꯇꯧꯔꯛꯄꯗ ꯋꯥꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯅ ꯑꯩ ꯃꯁꯦ ꯎꯔꯛꯑꯦꯕ ꯑꯁ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯣꯅꯨꯡꯁꯤ ꯍꯥꯏꯗꯅ ꯍꯦꯟꯅ ꯃꯁꯤꯒꯤ ꯐ꯭ꯌꯨꯆꯔ ꯕ꯭ꯔꯥꯏꯠ ꯐ꯭ꯌꯨꯆꯔ ꯑꯃ ꯑꯩꯅ
ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯁꯤ ꯐꯤꯔꯦꯞꯁꯦ ꯂꯧꯕꯅꯦꯕ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯁꯤꯟꯅꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯁꯑꯣꯁꯤꯡ ꯃꯔꯨꯑꯣꯏꯅ ꯚꯦꯂꯤ ꯑꯦꯔꯤꯌꯥꯁꯤꯡꯅ ꯊꯤꯡꯕ ꯑꯗꯨꯝ ꯂꯩꯈꯤ ꯑꯗꯨꯒ ꯏꯚꯟ ꯍꯟꯗꯛꯀꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯤꯡꯊꯧꯁꯨ ꯂꯨꯞ ꯇꯔꯨꯛꯅ ꯕꯣꯏꯀꯣꯠ ꯇꯧꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯕꯨ ꯍꯟꯗꯛ ꯉꯔꯥꯡ ꯑꯩꯈꯣꯏ ꯔꯥꯖ꯭ꯌ ꯁꯚꯥ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯕ ꯑꯄꯤꯜ ꯇꯧꯅꯤꯡꯕ ꯋꯥꯔꯤ ꯁꯥꯅꯅꯤꯡꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯗꯧꯕ ꯃꯥꯜꯂꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯂꯩ CSO ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯩ ꯏꯃꯥꯒꯤ ꯂꯨꯞꯁꯤꯡ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯋꯤ ꯃꯣꯏꯅ ꯍꯥꯏꯕꯁꯤ ꯔꯥꯖ꯭ꯌ ꯁꯚꯥ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯅꯤꯡꯊꯧꯒꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯜꯁꯦ ꯊꯥꯗꯣꯛꯑꯝꯃꯨ ꯑꯗꯩ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯔꯥꯖ꯭ꯌ ꯁꯚꯥ ꯆꯠꯀꯅꯨ ꯀ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯣꯏꯒꯤ ꯑꯃ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯈꯨꯝꯗꯦ ꯑꯝꯇ ꯈꯨꯝꯗ꯭ꯔꯤꯁꯤ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯅꯥ ꯀꯟꯗꯅ ꯇꯥꯗꯕ ꯎꯗꯕ ꯑꯝꯇꯗꯤ ꯑꯩ ꯂꯣꯏ ꯇꯥꯏ ꯎꯏ ꯑꯗ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯅꯤꯡꯉꯤ CSO ꯃꯌꯥꯝꯅ ꯈꯔꯅꯗꯤ ꯂꯥꯎꯔꯦ ꯚꯦꯂꯤꯒꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯆꯤꯡꯗ ꯇꯝꯗ ꯂꯩꯔꯤꯕ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯆꯠꯄ ꯀꯔꯤ ꯇꯧꯕ ꯃꯌꯥꯝ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯅꯗꯤ ꯏꯅꯤꯡꯊꯧꯅ ꯔꯥꯖ꯭ꯌ ꯁꯚꯥ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ ꯃꯣꯏꯅ ꯑꯥꯗꯩꯁꯨ ꯑꯩꯉꯣꯟꯗ ꯇꯤꯀꯦꯠ ꯄꯤꯔꯛꯄꯁꯦ ꯑꯦꯖ ꯑꯦ ꯃꯍꯥꯔꯥꯖꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯄꯤꯔꯛꯄꯅꯦꯕ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯣꯏꯅ ꯄꯤꯔꯛꯄ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯐꯝꯕ ꯀꯩꯅꯣꯁꯦ ꯊꯝꯃꯝꯃꯒ ꯑꯩꯅ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯣꯏꯅ ꯆꯠꯂꯒꯗꯤ ꯑꯥꯗ ꯑꯩꯒꯤ ꯂꯩꯒꯗꯕ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯄꯣꯏꯟꯃꯦꯟ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯀꯣ ꯆꯠꯅꯕꯤꯅ ꯍꯥꯞꯄꯅꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯨꯅꯃꯁꯤ ꯍꯤꯡꯍꯟꯕꯅꯤ ꯑꯗꯨꯗꯤ CSO ꯍꯥꯏꯕꯁꯤꯗꯤ ꯀꯩꯅꯣꯗ ꯃꯤꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯒꯤꯗꯃꯛꯇ ꯂꯩꯕꯅꯤ ꯒꯃꯦꯟꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯈꯜꯂꯒꯗꯤ ꯄꯥꯜꯂꯤ ꯒꯃꯦꯟꯗꯨꯒ ꯃꯣꯏꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ ꯍꯧꯖꯤꯛ COVID-19ꯒꯤ ꯇꯧꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ CSO ꯃꯌꯥꯝ ꯇꯧꯔꯒ ꯒꯣꯔꯃꯦꯟꯒ ꯄꯨꯜꯂꯒ ꯑꯗꯨꯝ ꯑꯦꯋꯦꯔꯅꯦꯁꯀꯤ ꯀꯔꯤꯒꯤ ꯆꯠꯂꯤ ꯑꯁꯤ ꯃꯣꯏ ꯃꯊꯧꯅꯦꯕ ꯑꯗꯩ ꯒꯃꯦꯟꯁꯤꯗ ꯀꯩꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯄ ꯃꯤꯌꯥꯝꯁꯦ ꯋꯥꯅꯕ ꯊꯕꯛ ꯑꯃ ꯇꯧꯔ ꯃꯇꯝꯗ ꯃꯣꯏ ꯒꯃꯦꯟꯁꯤꯒ ꯑꯗꯨꯝ ꯑꯦꯒꯦꯟꯁ ꯂꯩꯅꯅꯦꯕ ꯑꯗꯨꯝ ꯒꯃꯦꯟꯒꯤ ꯑꯦꯒꯦꯟꯁꯇ ꯑꯗꯨꯝ ꯃꯣꯏ ꯂꯥꯎꯅꯤ ꯈꯣꯡꯅꯤ ꯑꯗꯨ ꯐꯩ ꯐꯠꯇꯦ ꯋꯥꯕꯨ ꯍꯥꯏꯕꯀꯣ ꯁꯤ ꯃꯣꯏ ꯃꯊꯧꯅꯦꯕ ꯃꯣꯏꯒꯤ ꯄꯔꯄꯁꯇꯤ ꯀꯩꯅꯣ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯥꯎꯕꯗꯤ ꯑꯩ ꯅꯨꯡꯁꯤꯕꯩꯅꯤ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯑꯩ ꯅꯨꯡꯁꯤꯕꯩꯅꯤ ꯑꯩꯕꯨ ꯐꯍꯟꯅꯤꯡꯕꯩꯅꯤ ꯁꯦꯡꯅ ꯂꯩꯍꯟꯅꯤꯡꯕꯩꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯌꯥꯔꯛꯇꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯀꯣ ꯇꯁꯦꯡꯅ ꯑꯩ ꯆꯪꯉꯤꯁꯤ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁꯁꯨ ꯅꯠꯇꯦ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯥꯏꯔꯦꯛ ꯄꯣꯂꯤꯇꯤꯛꯁꯅꯦꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯦꯅ ꯂꯩꯔꯒ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯏꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯍꯨꯠꯁꯤꯡꯗꯨꯅ ꯃꯅꯤꯡꯗ ꯂꯩꯈ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯃꯇꯥꯏꯗ ꯂꯩꯈ꯭ꯔꯒ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯤꯌꯥꯝ ꯑꯃ ꯀꯣ ꯁꯤ ꯀꯩꯊꯦꯜ ꯄꯣꯛꯐꯝ ꯐꯝꯕꯤ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯖꯕ ꯃꯌꯥꯝ ꯑꯣꯐꯤꯁ ꯀꯥꯖꯕ ꯃꯌꯥꯝ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯔ ꯈꯣꯠꯂꯒ ꯆꯦꯟꯖꯔꯤꯕ ꯑꯗꯨꯅ ꯍꯤꯡꯖꯔꯤꯕ ꯃꯌꯥꯝꯁꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨꯅꯦꯅ ꯃꯣꯏꯅ ꯃꯥꯡ ꯊꯥꯜꯂꯦ ꯃꯤꯍꯨꯠ ꯃꯌꯥꯝ ꯂꯩꯀꯣ ꯃꯤꯍꯨꯠ ꯃꯌꯥꯝꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯌꯥꯏꯀꯣ ꯃꯤꯌꯥꯝꯁꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯃꯁꯤ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕ ꯑꯩꯁꯨ ꯉꯁꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯔꯦ ꯈꯜꯂꯁꯤꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯥꯡ ꯊꯥꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯣꯡꯊꯣꯛꯀꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯑꯦꯅꯤ ꯏꯁꯨꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯉꯝꯃꯤꯉꯩ ꯃꯗꯨ ꯑꯩꯈꯣꯏꯅ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯌꯥꯝ ꯍꯥꯟꯅ ꯆꯦꯟꯊꯣꯛꯍꯜꯂꯦꯕ ꯅꯣꯡꯃꯩ ꯒꯨꯂꯤꯁꯨ ꯃꯤꯌꯥꯝꯅ ꯄꯥꯜꯍꯜꯂꯤ ꯆꯩꯁꯨ ꯃꯤꯌꯥꯝ ꯆꯥꯍꯜꯂꯤ ꯁꯣꯛꯄꯁꯨ ꯃꯤꯌꯥꯝ ꯁꯣꯛꯍꯜꯂꯤ ꯑꯗꯩ ꯍꯣꯔꯦꯟ ꯌꯥꯔꯛꯇꯕ ꯅꯦꯒꯣꯁꯤꯌꯦꯇꯤꯡ ꯇꯦꯕꯜ ꯂꯥꯛꯑꯝꯗꯥꯏꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯊꯣꯛꯂꯛꯑꯦꯕ ꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯃꯁꯤ ꯊꯨꯒꯥꯏꯅꯤꯡꯉꯦꯕ MP ꯑꯃ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯈꯨꯅꯨꯡꯒꯤ ꯂꯩꯖꯔꯤꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯀꯥꯏꯔꯛꯑꯣꯏꯗ꯭ꯔꯥ ꯁꯤꯗ ꯍꯥꯏꯕꯒꯤ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯈꯔ ꯍꯪꯉꯤꯁꯦ ꯁꯤꯗ ꯋꯥꯍꯪ ꯊꯝ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯅꯤꯀꯣ ꯑꯩꯗꯤ ꯃꯁꯤ ꯐꯠꯇꯦꯅ ꯈꯟꯗꯦ ꯌꯥꯝ ꯐꯕꯅꯤ ꯈꯜꯂꯤ ꯄꯥꯈꯠꯆꯕꯅꯤ ꯁꯤꯁꯦ ꯍꯦꯟꯅ ꯇꯧꯕ ꯉꯝꯅꯕꯅꯦ ꯑꯩꯅ ꯇꯧꯔꯤꯁꯤꯀꯣ ꯑꯩꯅ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯦ MP ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯀꯥꯏꯅ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤ ꯂꯦꯞꯀꯗꯕ ꯅꯠꯇꯦꯕ ꯁꯤ ꯍꯦꯟꯅ ꯐꯖꯅ ꯇꯧꯔꯛꯀꯅꯤ ꯍꯌꯦꯡ ꯌꯦꯡꯕꯤꯌꯨ ꯊꯕꯛꯅ ꯍꯣꯏ ꯁꯝꯇꯥꯏꯝꯁ ꯀꯔꯤꯒꯨꯝꯕꯗ ꯑꯁꯣꯝꯗ ꯑꯩꯁꯨ ꯁꯦ ꯄꯥꯔꯂꯤꯌꯥꯃꯦꯟ ꯐꯝꯃꯦ ꯈꯜꯂꯁꯤꯀꯣ ꯍꯦꯛ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥ ꯂꯥꯛꯄꯗꯗꯤ ꯑꯩꯒꯤ ꯏꯔꯨꯔꯦꯡ ꯂꯩꯒꯅꯤ ꯀꯣ ꯁꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯑꯗꯨꯝ ꯁꯤꯟꯕ ꯌꯥꯏ ꯑꯗꯒꯤ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯕ ꯍꯧꯖꯤꯛ ꯐꯥꯎꯁꯨꯅꯤ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯅꯥꯗꯅ ꯌꯦꯛꯇꯅ ꯌꯨꯃꯥꯡ ꯀꯩꯃꯥꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯦꯛ ꯊꯧꯔꯝꯗꯨ ꯌꯥꯎꯕ ꯉꯝꯗꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯍꯨꯠ ꯃꯔꯩ ꯑꯗꯨꯝ ꯊꯥꯗꯣꯛꯏꯀꯣ ꯑꯗꯨꯒ ꯍꯣꯏ ꯏꯟ ꯄꯥꯔꯁꯅꯦꯜ ꯑꯩꯅ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨ ꯑꯗꯨ ꯌꯥꯔꯤꯈꯩꯁꯨ ꯌꯥꯎꯒꯅꯤ ꯀꯩꯗꯧꯕꯩꯁꯨ ꯑꯩ ꯑꯥꯗ MP ꯑꯣꯏꯔꯦꯅ ꯗꯤꯜꯂꯤꯗ ꯑꯗꯨꯝ ꯐꯝ ꯂꯩꯗꯣꯏꯅꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯆꯠꯀꯅꯤ ꯗꯔꯀꯥꯔ ꯂꯩꯇꯕꯗꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝ ꯇꯧꯒꯅꯤ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯥꯗ ꯄꯥꯔꯂꯤꯌꯥꯃꯦꯟ ꯐꯝꯕ ꯃꯇꯝꯗ ꯑꯩ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯇꯣꯛꯑꯦꯕ ꯁꯤꯗꯗꯤ ꯑꯩ ꯌꯥꯎꯗꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯥꯏꯕ ꯋꯥ ꯑꯃ ꯂꯥꯛꯀꯅꯦꯕ ꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯑꯩ ꯈꯪꯉꯦꯕ ꯌꯥꯔꯤꯈꯩ ꯑꯩꯒꯤꯗꯤ ꯁꯤꯅꯦꯕ ꯑꯩꯒꯤꯗ ꯂꯩꯒꯗꯣꯏ ꯄꯣꯠꯁꯦ ꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯍꯣꯏ ꯃꯤꯑꯣꯏꯕꯅꯤꯅ ꯌꯥꯔꯛꯇꯕ ꯉꯁꯥꯏꯒꯤ ꯇꯥꯟꯖꯥ ꯆꯥꯔꯛꯇꯕꯒꯨꯝꯕꯗ ꯍꯣꯏ ꯐꯪꯁꯟ ꯅꯠꯇ꯭ꯔꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯅꯤ ꯃꯤꯁ ꯑꯣꯏꯕ ꯈꯣꯠꯄ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯣ ꯊꯣꯛꯇꯅꯕꯗꯤ ꯍꯣꯠꯅꯒꯅꯤ ꯁꯤꯒꯤ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯦꯟꯅ ꯐꯖꯅ ꯇꯧꯕ ꯉꯝꯅꯕꯗꯨꯗꯅꯦꯕ ꯑꯩꯅ ꯈꯜꯂꯒ ꯆꯪꯁꯤꯜꯂꯤꯁꯦ ꯁꯤ ꯊꯥꯗꯣꯛꯑꯝꯃꯒꯦ ꯁꯤ ꯂꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯒꯦ ꯑꯗꯨꯒ ꯑꯩ ꯑꯥꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯂꯩꯈ꯭ꯔꯒ ꯑꯗꯒꯤ ꯑꯗꯨ ꯇꯧꯔꯒ MP ꯑꯣꯏꯔꯒ ꯑꯗꯒꯤ ꯑꯐꯥꯎꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃ ꯑꯣꯏꯈ꯭ꯔꯒꯦ ꯑꯗꯨ ꯇꯧꯈ꯭ꯔꯒꯦ ꯑꯗꯣꯝ ꯆꯠꯈ꯭ꯔꯒꯦ ꯁꯤ ꯍꯨꯟꯗꯣꯛꯑꯝꯃꯒꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦꯕ
ꯃꯌꯥꯝꯅ ꯈꯜꯂꯤꯁꯦ ꯈꯤꯇꯪ ꯑꯩꯒ ꯈꯦꯠꯅꯩꯌꯦꯕ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯗꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯈꯣꯡꯖꯪꯁꯤ ꯌꯥꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯌꯥꯅꯤꯡꯗꯕꯁꯨ ꯀꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏ ꯍꯥꯏꯗꯤ ꯃꯤꯛꯁ ꯔꯤꯑꯦꯛꯁꯟ ꯑꯣꯏ ꯀꯣ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯑꯩꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯅꯥꯠ ꯀꯜꯆꯔ ꯃꯌꯥꯝꯁꯤ ꯍꯦꯟꯅ ꯐꯖꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯃꯄꯥꯟꯗꯒꯤ ꯎꯕꯤꯔꯤꯕꯗꯣ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯀꯣ ꯌꯥꯝꯅ ꯋꯥꯔꯕ ꯅꯤꯡꯊꯧꯅꯤ ꯑꯗꯣ ꯉꯁꯤ ꯆꯍꯤ 50 ꯑꯩꯈꯣꯏꯅ ꯀꯣꯅꯨꯡꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯁꯦ ꯃꯤꯍꯨꯟꯗꯨꯁꯨ ꯍꯨꯟꯅꯕ ꯍꯣꯠꯅꯔꯛꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯇꯤꯡꯗꯨꯅ ꯇꯧꯕꯅꯤ ꯀꯩꯁꯨ ꯂꯩꯄꯣꯟꯇ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯨꯠ ꯑꯃꯗꯤ ꯇꯣꯛꯈ꯭ꯔꯅꯤ ꯅꯍꯥꯟꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯔꯒꯁꯨ ꯁꯨꯝ ꯇꯞꯅ ꯊꯕꯛꯅ ꯃꯥꯅ ꯈꯜꯂꯝꯃꯤꯁꯦ ꯁꯤ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯛꯀꯅꯤ ꯑꯩꯁꯨ ꯃꯗꯨ ꯇꯥꯅꯕ ꯑꯩ ꯍꯣꯠꯅꯖꯒꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩꯕꯨ ꯊꯤꯅ ꯆꯩ ꯑꯩ ꯃꯗꯨ ꯈꯨꯝꯖꯗꯦ ꯈꯨꯝꯕ ꯏꯇꯤꯛꯁꯨ ꯂꯩꯇꯦ ꯈꯨꯝꯅꯤꯡꯗꯦ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯌꯥꯝ ꯑꯃꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯡ ꯊꯥꯡꯒꯠꯄꯤ ꯀꯣ ꯍꯥꯏꯗꯤ ꯅꯤꯡꯊꯧ ꯅꯪ MP ꯁꯨ ꯑꯣꯏꯒꯗꯕꯅꯤ ꯅꯤꯡꯊꯧꯁꯨ ꯑꯣꯏꯒꯗꯕꯅꯤ ꯀꯣ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯂꯣꯏꯅꯃꯛꯁꯦ ꯆꯩꯕꯤꯕꯁꯨ ꯊꯥꯒꯠꯄꯤꯕꯁꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯕꯨ ꯂꯣꯏꯅꯃꯛꯁꯦ ꯑꯩꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯀꯣ ꯃꯔꯝꯗꯤ ꯃꯗꯨ ꯑꯩ ꯅꯨꯡꯁꯤꯕꯒꯤꯅꯤ ꯆꯩꯔꯤꯗꯨꯁꯨ ꯑꯩ ꯅꯨꯡꯁꯤꯕꯒꯤꯅꯤ ꯁꯧꯒꯠꯄꯤꯔꯤꯁꯨ ꯑꯩ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯂꯧꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯁꯤꯒꯤ ꯊꯥꯖꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯄꯥꯈꯠꯄ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯃꯥꯡꯍꯟꯖꯔꯣꯏ ꯑꯩ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯝ ꯁꯥꯡꯅ ꯑꯩ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯊꯕꯛꯅꯁꯨ ꯎꯠꯆꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ